Naharolgi Khonjel Thauram Tabiriba Singbu Taram Okjari Kurumjari Ngasigi Thauram da Pujarakli Career Guidance Thauram asida thamjari Japanese language ki Lamda Leiba Career gi Khundongchaba haiba hiram asida Chingshubam Victor Singh Japanese language expert ka unaduna wari sanajaribi Thongam Gitanjali Ozawa ekhoi Akashvani Imphal gi studio da Taram Okjari Thagatsari Oza ngasi ekhoi Japanese language si tammak anda karam haina career ama semba yagadoino changshingadoino haidana thamjabe hiram siga mari leinana hanbasida Japanese language sigi matangda kitang thambiyo duga Japanese language siga ekhoi gi oiba Manipuri language siga karida manaba karida khenaba sigi matangda kitang thambiyo Japanese language akoina samna harabada phonetic language makti natte but highly phonetic oiba pot amani ko aduga Japanese language say one of the difficult language to learn haini kitang lutak to we hai pase khoina tamak pot jo khoju thengna je lui haba maram dik pi ngai di tamak grammar ka sentence constructions or value of sense siam khenar pa maram di Japanese ki mogi tongan ba khogi clearly haidabo khogi manung hutna chatpa ama lairi ba Japanese language da masi am difficulty oi habidi Japanese da samna habada ngasi je chak chamina bam yagadra ada khogi di ngasi di thabak chathok ka bam lairi duna ai ngasi di yaw roi na clearly ama haidana yam example yam pick pani ko moi madugi clearly madu define to to moi na hadi ai ngasi kitang ngai de haira to thokiba but akhoi manung sidadi wari di am leibo phummaga leibo so adugum masina khara difficulty oi galle aduga grammatical ge hairagadi manipur gi macha mana tamge habu matamda grammatical oina di Japanese yam line athui ado grammatical icham chamna irak pase English tagi Japanese tamak ka kana grammatical se kitang tongala pa haita adu maitai ron dagi same to same tawga ka construction se chap manaba habidi verb ki positioning noun ki positioning then manung sida ko particles khara sulai ko particles adi samna harada ising thakpa ka haini den ko ising thakpa sida karino action se tawrei se karma verb season nai habse si ki verb siga Japanese ki verb siga yam laksana ba khara le aduga maitai ron gi yam phajaba mana akhoi gi Manipur gi da wahi amatana pot se khoi gi yam na athu wang ba leidana aina ngasi babu da khwai digi pamja wahi se pamui haiba wahi se adu pamui haiba se translate to bongam moi manung gi oiba han thokara lei jaidana sapmana na Japanese da su leiba Japanese na motai nai hai Season yariba pot se hundokba phajaba yaba pot se thihanba matam season ba yaba se manghanba sigum se pamui habsina season nei ba moise pamui habsina loigre moigi maitai ron du samani da nangna toy matam du pamui habdin luisan de then chaba thakparom da haragana test ki birds ta khogi hawi hauti habam su laigre ko but oinam ba habam legi mahaw yam chili oinam me da hautabus nate hawbus nate adubu chaba matam letning de habdo masigi wahise umami hara khangeba agi mahaw oinam basar wahise sina manaba khara legre ko difficulties ta koina thengna rakte se kaino da alphabets character me hamse tamak pase masi kitang challenging ore Japanese ki moi gi masagi tongan ba origin tawr ko matam dai sinar pa hiragana hainam khaleba ko hiragana haisna akhoi gi sound se kamaina puthokani spell kamaina tarokani aduga masi pronounce kamaina tarokani ade help tabane aduga Japan gi oiba pochi se masak khangdokpa mami khangdokpa kan basic one seasonareba second step ta koina katakana haise poreba masi foreign language haira khangai koina foreign language involvement hai gatra foreign language te gi horokpa maitai ron da su leiko samna haira kerosene je khoi ahan kharana terasing haira su khangai madu lanba natte madu lanba natte maram di kaino madu akhoi gi pronunciation ne madu kari language no have the Manipur season of foreign language ne ba madu ko chamana na Japanese to ai gi ming Victor habse ai ni hiragana da ibia deba ai gi se sound ama thuida bikuta na kolok ne Victor has a bikuta na tholok ne ba masi se foreign ni have identify tauna ba masi gi pronunciation se ngamna ba naksin na ba character thi ko naksin na ba character thi ba sida moina kamai to geda katakana haise poreba katakana sna kamai to geda foreign digi lakpa gairai go haira khangnai ko foreign digi lakpa anything computer oro then car oro adigi khogi building oro matam dura leram da ko masak mai am si lakpa kan sida moina pronunciation se Japanese se yam flat oiba moise habidi akhoi gi language da haira gana khoi gi ra gi sound se ra habidi leba ur haiba si laitab se sina si sound se kamaina Victor hair gana r ma maning da tapa idar r a have nate r I have nate r o have nate ba ro have se maning se tapa pose si ki ro si ki pronunciation se moida laiteba aduna bikuta hair kani
admaina nakshan naraga Japan da season ba yaba foreign language ma moina develop tawgi next step ta khoina khwadi difficult oribusna kanji harise calligraphy leidana ko akoi ki Chinese ki character ne moise Japanese na adapt to ba haitare China dagi adapt tawga madu modified tawga Japanese ki culture sida language sida moise utilize tawgi implement tawgi ba pot ne hiragana katakana tamba matamda mi mana tamba hoda hafta hamne ti line tam but kanji takes lot of effort 5000 hena leiba kanji 5000 is recognized ni ko mi mana capability mana tamba yabse 5000 leiba sida mi mana master lor kan 2000 katang ngam so maximum higher the 3000 mangare 2000 ngam draga di moigi newspaper pa ngam atha khangoi ba kanji hariba pose hiragana leilena katakana leilena kadawida mukta porkhibano haibse machine kamai tobida Japanese ki vocabulary da intonations plus magi pronunciation di manabu wahai samna harabda Japan se Japan na Japan kauteba Japan se Nihon natraga Nippon kaweba aduga Nihon natraga Nippon habagi kanji siga two cylindric thing habadi matum taraga sangba pot column harasi natraga cylinder haira si na bakanda mosin counter khara sizineba si asang boiragadi matum ta boiragadi kayena paba haira adusu Nihon haiba cylindric oiba pot ani habda Nihon haiba adudi Nihon haiba Japan amga Nihon haiba hojiki cylindrical oiba counter am leitana si ani se kamaina define talk to no kamaina difference talk to no haibse kanji khangda diyarakte so the person who is interested in learning Japanese language it takes lot of efforts dedication yaudre masi number 1 yate aduna khoina madugi da kitang dedicate to the yadaba Ozana su hoze Japanese language sigi tambagi matang sa su kitang su panbire oza ado kanagumba amana sigi Japanese language se tamge hai taraga di ma se chahi ka amuk suraga haidi education gi level se sibo gi di loishala kanda karam mafam singda smaina tambai khudong chaba se leigani sigi matang da su kitang haibiyo yani haje Japanese language tamba se sahi se leite chahi ahum mari da ngari wangang nam su tamba yai duga chahi humpu suruba hanam su tamba yai ko so language am tamba have se limit leite ma but career option amma oina mi mana sat kya haragadi specific oiba khoina suggestion pijai ko masi written rule nate ko khoi desu huzik class 9 pass tawraba ngang class 10 dang pass tawriba ngang jing laga tamge haiba they're qualified enough adubu qualified ore hairs nu magi 12 pa ma pass tawdragadi akhoi madu recommend tawde haiba maramdi first of all akhoi gi basic education 12 habisi dilution da sungya yadramni na madu loshala matungda Manipur University da ko 12 ki matungda direct changaga BA tambadawna or graduation tambadawna MU da facility leirabni adugi do facility do lauraga atoba subject laukta bido Japanese te dum in giba ma aduna number 1 ko number 2 kaigumba diploma khatang pame haragasu MU do facility fazna lairamni chayi magi diploma to yai ko so graduation loiraba natraga 12 loiraba mina career haibdi agi studies amu hanna repeat tawjagi haragadi ko MU da changaga graduation loiraga so mu hanna chayi hum tawthokpa ma aduna taba Japanese language se interest lay adubu hauji ai physics ta measure tawri or chemistry ta measure tawri history ta measure tawri tawu maktabu madudi ai government institute amda laibani na atopa di lawu yadre haragana private ta satpa ma private se da Manipur da su ani ahum di sui aduna government gi da tawtawna maduda starting tawba ma aduga privately institute ti laitana online da guide oina instructor guide oina tawba mayam option amsu leiri aduna khwaidigi flexibility yamakani maramde aigi somgi graduation su losan plus aigi somda su leba khenara kadaba haibabu amana Japanese da major losalaga khon master torokpa PhD torokpa yaraga oza akoi lecturer room da sangpa yadna aduna taba khoigi aigi plus skill oina porke haragana private torokpa ko so Delhi Manipur Calcutta Mumbai facility yamle ko adura tamuba ma khwaidigi laina tamage isana khara hona jega hagana self study Google do oiro or even YouTube do oiro mayam thopone ba just continuity ma thamba sina chungmani habis di thamuno ko language is understood in a different level by different people explanation da kitang di sorpa basic ti khango bujne ba darkar orise hojiti online shopping su mayam yare dana mina no ni hongo kainaga basic Japanese ki larik mayam ju phonge ko madugumba mayam do compile tawrga isana tamge su yam laina tamba ya Japanese language tamge haiba akhoi youth mayamna khatang khangbi ge dawon Japanese language am tamure ai institute um de certificate am paire natraga university de certificate am paire haraga India da tamu bo oro even in Japan da tamu bo oro thabak te heta apply to si yate hoi JNU MU Delhi University or Hyderabad University Santi Niketan moi de tamakpa government recognized institute ma tamakpa di
There are some exceptions. Madu makna oigani have the nata. So JLPT na Japanese Language Proficiency Test na chahi khudingi worldwide oina anirak pangthoeba. July gi first Sunday maga December gi first Sunday maga level se 5 4 3 2 1 ena chaleba. 5 hairagadi basic khatang khangba education room da khona compare torgani madu 10 pass room da. Then level 4 hairagana 12 pass ki level se pukhalase. 5 ta kai gumba pass ta uragadi visa application kai yare Japan ta muge harugi for the lagana yana elaborate oiba conversation dinga maktraga yamna basic oiba conversation khara dinga makpa sina akoi gi guiding gumba tawrpa yare or even Japan ta laga convenience store gumba as a part time na thabak pai khat yare. Level 3 is equal to graduation. Masi yauragadi conversation je koi gi graduation gi level danga mani ba. Although it's also a basic worldwide ki oina 3 ngamagadi certified oiragadi you can apply anywhere haibam lai. Japan di yaragi hiro. Adu anywhere India gi manung sida laidiba company da apply tabu yareba. Level 2 yauraka na master la ani. Level 2 master haibasidi kamai tawgede mi amabu pura maipuna bangamapa. Meeting mo oiro then negotiation power lerakpa conversation power lerakpa aduga Japanese interpretation danatana masagi wasungang bangamapa gi tha ama leirani ba. Maduna Japan da su thabak tabu yare. Level 1 yoragana that's the best level. Madu yoragana PhD ki level yorani. University da bau apply tawraga satra takpa ngamakpa. Larik bau iba ngamakpa gi level ne laisi. Oza aduga sigista course kumbase hadi graduation gi level PhD gi level haidana budi thambire ado sta chahi ama ani sigi course ki matang sigleigadra. Japanese language ki course hoji graduation ke ka tawse semester 1 semester 2 en khaidok pada cham manana hoji Japanese ne ba ko Japanese su semester 1 be semester 2 akuna basic 1 basic 2 ar kangne basic 1 basic 2 intermediate 1 intermediate 2 then advanced 1 advanced 2 ana basic 1 basic 2 haragana tha taruk or kadaba taruk or wasina chahi ama makhai habadi taruk ki ahum lak tawragana akoi level 3 ba hu larik se pa bangam done Japanese ki ko preparation ngam done adu ki mathak tawge hargana 3 years tawrakera natraga 2 years tawrakera 2.5 years tawrakera yare na basic 1 that 6 month legani basic 2 that 6 month then mathang dana mu intermediate 1 intermediate 2 oza makha ta na khoina khangjaning base sigi Japanese language sima tammaga language sigi mateng na haitare ishagi oiba career ama sing hai taragadi karam lam singda karamaina career oina junction gani sigi matang de kitang habi ahama makta misconception khara aina clear tawjani Japanese language tamurabadi interpretation natraga translator nataba atoba thabak laiti haina khalleba ko that's a totally different story incorrect information haigadra misconception neba Japanese language ama tamu matamda hoi changa ko matamde as a interpreter changi bi hai or suppose aina physics da leraga natraga chemistry da lera natraga ai history da lera ko masi ki sina main skill oraga plus skill ora pada koina Japanese language tawre dana ko aduga koina Japan gi company ma da or any company ma da koina apply ta wi hai so Japanese language se kamai ta it's very flexible habidi Japanese language tangna career sem ge hagadi ai gi oina ai best option in khalko maram di kaino da flexibility yam lerapa ai gi ahan ba career hawpa matamda ai se animation kiteretsu Doraemon Disney channel then Hangama channel ko adu ki da ai se freelance translator en thabak tormeba matamda da ai Japanese sahi ama gi losale then again second aigi career da garment ki company ma da fashion designing company ma da tawgi marak sida ina project khara paikale pharmaceutical ki then hospital khara ki report ke ka khona translate torpado next step ta ina L&T Larsen and Toubro akoi India gi top most engineer company ne ko maduna engineering gi muk tawre ko then madudagi 2018 da sumo wrestling akoi Manipur da tawgi matam se si matam sida aina anchor plus coordinator plus ai translator oina yaujagi ba ko adugi matung da IT rom da khalaga IT degi dum skill up se tawra chatlaga hoji IT da dum settle dum tawra layo hajari be explanation me amche film tamana da bane pharmaceutical animation then hospital then engineering then IT then ministry then research Japanese se seng na have it's like a water haitare ising gum bane ising je glass da hijelo glass ki form loba punam da hijelo pun ki form loba so it's very flexible most important point is job security in so lere job security in lere and mafam amda satpa kanda samna hada safety is the first
concern later. That has been secured by company or the person who is inviting. Insurance ama pirakani, health ki oiba coverage ama pirakani, travel tabuda kasu kininga laiteba. So Japanese tamubagi thaujan hai tare. Japanese language tamubaduna chanafam kaya ama laibaduna career sida makal haidi ama khaktang de restriction thamdabado adugi matang dunu ozana thambiriba se oza ado oza Japanese language se sigi career ama oina khoina chatpase international gi platform da budi mayam chatpa yare do sise khoina national gi level da national gi context ta pusala ga khoi gi India da aduga Manipur makta da haitare sigi study kamaina career ama oina chatpa yagani sigi matang da su khatang thambi Japanese language ki amma sathi ba mana Japanese language se kanai habagi ko mi khudimak tamba hore ba se. So every year more than 80,000 students are passing out the GLPT examinations. Competition yam wanga competitive yam ore ko. But theory katang na yarak taba. Practical am sange. So if you are going to have a conversation with someone or communication with someone, you have to speak out. Akoi second ani de hen phang deba translate to ba haise. Ngangai ba pose saklang taklang na khoina brain manung sida sanaramaga torok to ne ko. So, aduki competition se koina mayuk na bhonabada. What do you know apart from Japanese language? Have a question mark amala eva. So, aina kai gumba IT de leragadi aina IT de Japanese language tang taw haragadi. There are several people aingondagi chahi ni phusurba aingondagi hena young oirba talented oiba myam changaiba. So, my position will be always a questionable. Ai adugi thabak ta dum pai yaragadra. Ai experience tugi metung ina moina di khatang yengbirak padi ai. But ai maduda dum laibe yaradra harakba. Aduna akoina IT de oiro automobiles to oiro or even in the travel agency the oiro adur sanga pa kanti da akoi skill up khara tawtu yadeba. So choose the one time na Japanese language choose the ore aduna aina IT de leragadi do I want to go for a technical skill or do I want to go for a management skill or do I want to complete some other certifications. Madugi duma khatang akoi na sangdhan da yade ko. India da hojik leriba Japan ki companies registered over the 5,700 something labor. So 5,700 something is the Japanese khangba local language to khangba mi ma'am se darkar labor. Aduna Delhi oro Bangalore oro achoba city ma'am se. Then even in Gujarat or even in Kolkata, Chennai, Hyderabad, Pune baksu yaw ko. Siguma ma'am se the company ma'am mere. So aina kai guma maming oina haragadi manufacturing da hara agana akhoi ki Suzuki, Mitsubishi, Hitachi, Daikin, financial room da haragana Toshiba, adagi Toyota, then Mizuho Ginko, IT room da haragana IBM, Kyndryl, TCS, Accentures, and ICLs, and much more. So every organization who is working or who is supporting Japanese language, they hire more than 300 people who know Japanese languages. Yamna options later. India ki oba domestic ki oba sina ko na explore to yaba. Manipur da to yaba sina laibak thibam na yamna limited oy. Limited oy haragasu akoina hojikti prepare tawre down to line 5 years ki matungda or 10 years ki matungda Manipur da masi gi boom mala oy habla ite ko Manipur da hojik tabu ya ise if you are capable enough then world war ki tour ama sembe yaidi war history ka mari leina ba tour semak pa yai madu international platform da puto hoppa ko tourism rom da puto hoppa yam yaba adugi masu lari ko Again, hauji akoina kana nainariba Kolkata degi international highway ma corridor ama semak pagise. Sidi lakpa kandadi Delhi degi aina Japan paiba natraga Mumbai degi Japan paiba budi Manipur degi Japan paiba isne hena naksal laktu ni. Or akoi route amata chatpa kanda. Madu kanda akoi Manipur da company mayam ama changak pa yai. Akoi gi productions company or even support system ama semak pa yai. Madu semak pa gi damakta di akoi hujik prepare tawba yare ko. Khwaidigi option se phabamna aina khanjabada akhoi Manipur da Japan natna chadaba chinja atopa lam dari kya chagan da chinja akhoi leibo ko akhoi gi lam gi sing kan lei myoga hai nei ko Manipur da phangye bodi do moju chai ko adagi khoi gi hawai thram ma ku chabi se moi chai ko nakupi usoi adagi uyena sitaki ko sitaki gumba mushroom ma mamsu leida moi yam sizna ba pone kai gumba akoina fertilizer kai kaja akoina control to bungam ba sizna ba dubu magi allowance haibam leida akoi allowed to tolerant toiba manung se sizna bangam madu ba export to bungam ni ba aduna Manipur deki Japan da direct ship to buna ta ba akoi gi supply se kai gumba Delhi da leba 10,000 above akoi Japanese leriba mi ko then akoi gi Bangalore da leba mi sing sida akoi Manipur deki madu gi posting to supply to bungam adi best order kan kal
Japan ga akhoi Manipur ga su culture sida yam manabagi masak maong dani uriba se oza ado language ama lam amagi language ama tamak pa hai se culture da natana magi leiriba hiram kayama khangdaba yade ado Japanese language sima tamge hai taragadi tamak kadoriba mi hai tare tamna kari kari khangsin ba darkar legani duga si tamak ma tamda hoi ozana budi nga sai khudong jadaba khara budi panbi khre do kitang sugaina khudong jadaba kari kari mayok nagani sisu kitang thambiyo. First of all, language whether it's Japanese language or Russian, even French, masi tamakpa matamsida language it's not about language. It's about the culture, the sense of value, the sensitivity. Country to ki value makhangdaba yate ba koina. Aduna akhoi katang presence lebam changi maramdi kai ganoda. Culture cannot be learned in 1 day, 1 year or 2 years. Lamdugi oina Japan da haraga Japan Tokyo lady ko, then Fukuoka lady, Nagasaki, then Hiroshima, Okinawa. Okinawa da Japanese po season de mo Japanese the season dubu mo gi tongan maron ga leiba. Aduna mo gi lam si gi o mi sing si gi sense of value se khang da ya da. Cultural differences khang ta ya da. Madu lego. Madu gi do khone katang challenging one law. Aduga haurupa kan da di there is no formula, no logic. Samna hada maths ta haragadi 2 + 2 haragadi 4 oi haba ma khone tamai da. Madu gi pot language am tamuk pa da ya de. Nang na kai gum madu da complicate o helaga khanjal la lerugadi madu tambang maktabida tokthorokani ba. Adu sarpudi lairiba poto as it is understand tawru sum chakiba. Ahamba de siki da wila ino si di out da yaro idra haba question de dum lakani ba. That will be always a question. Ado hangbasu yam kanai. Tawu maktabu madu question do argument do onthokta ba. Chatliba flow do dum chatlo ba. After 6 months, after 7 months bhaptar pa horani ba koina. Si mafam si already oh si dugini ko si nei sia. Adu di mana si na bora gadi down you are going to be creative. Creative poi ba horani ba. Communication haiba se yam lubam na. Aina maga wari se sanaba matamda ai ngangi ba sakli ba singse mangon da bhap ta na su ngangba plus ai mabu khonjalaga su thamba. Adu ma change ba ko. Aduna creativity am oidabe yate challenging lakadabada ngasi kanji manga tamame haing manga am tamadi 10 sure ne yana laini ko aduga chahing yum tadai lising am tambanga mani ne laidune ba that is not true ngasi manga tambase haing ama khatane le mau thuse amal da kau fugi dene ba continuity da tum chakhiba chatlaga dadi kanji si idea de haiba laiti ko aduna haing chahi omu sa kanda kanji si tholokanda khangani ba oh si kanji tholaga di si se sound oibani sigi sounds oragadi masigi meaning si orapani creativity im lakra. Then again speaking or being a translator interpretation is being a bridge between a society and a two countries. Adana aina ngamada mamutta da bida khang da bida aina atra doraba yam luba situation amu lakpa ya ona taina na chakhibagi phibam nam lakani ba ko. So aduna madugi do beginning degi hauna skill up se tawra sum sakhiba aduga overwork tawgun ko overwork tawse yate stress te yate pressure yate mental health su ying de yate but khwadi gi best hoibam na asi tamu poche aiga taminariba chhatra sing aiga taminariba imanaba sing aiga loineba mi sing da utilize tawbusum hawba adu eregadi laithorkani natabida isai tana phamaga puktam natamaba theory tangne horaga practical yawroi. Aduga oza Japanese language si tammuraba kanagumba mi oyamana mase sigi sector sida ai changba yai haibadi khangaga karam haina practically oina punside apply tawrok toino kamaina changga doino haibasi khangdaba ka ngaunaraga leiba kayamasu leitabana te oza aduna career gi oiba job opportunities singse Japanese language ma loidi lotion jaraga yengpham haitare karam haina kadai dagi yengba yagani thiba yagani si khangba yagani haibado sigi matangda su kitang thambi. So number 1 madugi di yam important obse resume ma fasan semba mamutta na kari no ina tawra ibse kari certificate paire adi kari no ina haidi jamse compile tawrok pa ko next ta koina kamai tawgani da India da leriba Japanese khangba ki society si yam pi eba chaw deba yamna adu connectivity imdum leibido aduna maduki connectivity society imda hana connect tawno hona. There are WhatsApp groups, there are Facebook groups, and there are several apps which you can use. Some na Naukri.com like job hunt tawnaba. Adugum so apply to work. I ngasi wok thengna experience da. Satra sing si loire di haiba. Loire kanda kai tawdone si khangam da satra si yam thengnai. But akhoi na moida suggestion pira kanda chilhau thibum yaurok pase. Si ai pamdi. Haina chat thokibase. But moida chatlura kanda akhoi na maming bok tatriba organization da changa tabuk taw yauromeba. Laibok faragana madu organization dagi yamna wangna sakibadi yai. Adubu laibok fatragadi career ama pura manga doine. Aduna akhoi so akhoi sine dagi advice yam laureba. Kadaida kamaina changani karamba job na nangonda kanaba pirakani skill pare kani aja akhoi advice piba. Now
aina ngasai hajagibido 80,000 hen students se pass out toro kanda madugi opportunity listen gada mafam makoina thi debi adaba ada study di lore Japan na chatlaga thabak toro well and done tawru so sini but chatlaga tawriba thabak to foreign da thabak tawi habagi ming amna taba yamna fajab position amda chat kya ragadi akhoi gi India da leriba mafam sing da igi resume se thajalaga identify taw research taw ko identify tawraga research tawraga thajinraga interview da pass tawraga madra sahi amani length ho edana aduga madug experience la akana you will have that confident mala ani organization ama nata corporate ama kamaina function tawi kamaina operate tawi je khanga kanda after 2 years after 3 years akhoi gi senior gi natraga mi atopi gi advice lobi darkar letra adai di sana dum khanga ani ba startings ne yam luris loisilakpasde oza thauram sibu tabiriba aduga Japanese language se tammaga career oina changshingge na khalliba hogulakliba naha singai tare sidai sida oza gi oiba pauzel wafam khara khitang thambiram Manipur gi isin naw mayam ko youth mayam da ina haijagadaba haibu haujik akhoi gi Manipur sida lairi job crisis se unemployment ki ratio se aduki mati wangre aduna ai Japanese tamubani na ai gi Japanese rong gi hiram da haragadi there are several opportunity which you can take masi golden opportunity ne haraga madu lahoni aduga Japanese language tamuge haraga haujik khallaga dum laibuse tok thokpiro initiative am lawbiu sanction biu tawbiu ngasi gi youth singna changakpudi am lairani moigi lambi me yaad khreba Manipur gi mi Japanese ngami aduga they can even communicate in English or Hindi or any other required languages haibase khona lambi ma sema lai na moigi di lambi am nuaire so lehori be youth sing sida haurai be youth sing da haijaga da now akhoi di turn loisale noi amuk tholaga mathang taba khoi generation gi damuk lambi amuk seminasi so legacy ma thamamsi time is money haibam da satsi ngasi akoina young oiribani na chahi kundangari kunmathoi da ngairi na matam de pamuram dabayai tawamuk once you start working once you start involving in a global level masi yorokanda ai kai de sokthawe khanghoni ba ada madugi gap mayam do haujik matam leringa se fill up ta horaga isagi ju kana ba khunai gi oina kana ba step khare lakhonani yam nungaijai oja ngasi ojana Akashvani Imphal gi studio da lengthok piraktuna maru oiba wafam kaya thambi bagi damakta ojabu thagachari thank you so much Hauzik tabikre Japanese language ki Lamda Leiba career gi Khundongchaba haiba hiram asida Chingshubam Victor Singh Japanese language expert ka unaduna wari sanajakhibi Thongam Gitanjali Thauram asi tamina khibaga loinana ngasigi oinadi Naharolgi Khonjel Thauram lanthokchaba matang asida loishinjari Thauram tabiram leba singbu amuk hanna khurumjari